ꯑꯍꯥꯟꯕꯃꯛꯇꯗ ꯁꯣꯅꯝ ꯆꯅꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯅꯣꯡꯃꯩ ꯀꯥꯞꯄꯝꯒꯤ ꯇꯥꯟꯖꯂꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯈꯨꯃꯟ ꯆꯛꯈꯥ ꯃꯣꯏꯔꯦꯝꯕꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯇꯥꯕꯤꯔꯁꯤ ꯈꯨꯃꯟ ꯆꯛꯈꯥ ꯃꯣꯏꯔꯦꯝꯕ꯫ ꯈꯨꯃꯟ ꯆꯛꯈꯥ ꯃꯣꯏꯔꯦꯝꯕꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ꯫ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯃꯔꯥꯡꯌꯥꯏꯗ ꯂꯩꯍꯧꯔꯤꯕꯤ ꯃꯣꯏꯔꯥꯡ ꯆꯅꯨꯗꯣ ꯃꯁꯥꯕꯤꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗꯣ ꯍꯦꯜꯂꯛꯂꯕꯗ ꯅꯨꯡꯁꯥ ꯊꯤꯕꯒ ꯂꯣꯏꯅꯅ ꯃꯝꯁꯨꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯈꯨꯅꯤꯡ ꯃꯣꯗꯣꯜ ꯂꯩꯅ ꯀꯥꯡ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯁꯥꯗꯨꯅ ꯃꯁꯥꯕꯤ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯔꯧ ꯃꯥꯅꯗꯤ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛ ꯃꯁꯥꯕꯤꯒꯤ ꯆꯦꯡꯂꯧꯗꯤ ꯎꯁꯤꯜꯂꯛꯇꯕꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯈꯨꯃꯟ ꯃꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟꯒꯤ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯃꯁꯥꯕꯤꯒꯤ ꯃꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯥꯕꯤꯒꯤ ꯃꯄꯥꯎ ꯍꯥꯏꯖꯔꯛꯂꯦ꯫ ꯍꯥꯗ ꯄꯂꯦꯝ ꯁꯛꯂꯕꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ, ꯏꯁꯥꯕꯤ ꯈꯨꯃꯟ ꯑꯊꯧꯕ ꯍꯌꯦꯝ ꯃꯔꯛꯁꯤ ꯈꯨꯟꯖꯟ ꯂꯝꯗꯝꯗ ꯈꯨꯃꯟ ꯏꯁꯥꯕꯤꯅ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒ ꯍꯨꯌꯦꯟ ꯂꯥꯟꯊꯦꯡꯅꯕ ꯆꯠꯈꯤꯕꯗꯨꯕꯨ ꯈꯨꯃꯟ ꯃꯄꯥꯎ ꯇꯥꯕꯤꯔꯛꯄ꯭ꯔꯥ? ꯑꯈꯪꯕ ꯑꯎꯕ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ? ꯑꯈꯪꯕ ꯑꯎꯕ ꯌꯥꯎꯕꯤꯔꯛꯂꯕꯗꯤ ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯇꯝꯕꯤꯌꯨꯒꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯤ꯫ ꯅꯨꯔꯥꯃꯥꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯑꯊꯧꯕꯒꯤ ꯃꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨ ꯈꯨꯃꯟꯒꯤ ꯃꯄꯥꯎ ꯇꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯟꯗꯣꯟ ꯄꯨꯝꯅꯃꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝꯕꯤꯔꯛꯇ꯭ꯔꯕꯗ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃꯗꯨ ꯃꯁꯥꯕꯤꯒꯤ ꯃꯄꯥꯎ ꯇꯥꯅꯤꯡꯕꯅ ꯑꯃꯨꯛ ꯍꯪꯖꯔꯛꯏ꯫ ꯈꯨꯃꯟ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡ, ꯏꯁꯥꯕꯤꯒꯤ ꯃꯄꯥꯎ ꯇꯥꯕꯤꯔꯛꯇ꯭ꯔꯕꯅꯤ? ꯀꯞꯅ ꯍꯪꯖꯔꯛꯄ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ, ꯏꯃꯣꯝ ꯃꯥꯟꯕꯤ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯅ ꯄꯥꯎꯗꯝꯂꯒꯁꯤꯒꯦꯅꯦ ꯏꯃꯣꯝ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯈꯨꯃꯟꯒꯤ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯑꯗꯨ ꯎꯕꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯆꯤꯡꯅꯔꯛꯂꯦ, ꯍꯥꯏꯔꯛꯏ꯫ ꯍꯥ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯑꯣ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯑꯎꯕ ꯑꯇꯥꯕ ꯑꯈꯪꯕ ꯄꯨꯝꯅꯃꯛ ꯑꯈꯥꯛꯄ ꯂꯩꯇꯅ ꯇꯝꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯜꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯀꯞꯅ ꯄꯥꯎꯗꯝꯂꯛꯂꯦ꯫ ꯏꯃꯣꯝ ꯃꯥꯜꯂꯕꯤ, ꯄꯥꯔꯤ ꯅꯣꯡꯌꯥꯏ ꯑꯊꯧꯕꯗꯤ ꯍꯌꯦꯝ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯈꯨꯠꯇ ꯌꯥꯝꯖꯦꯟ ꯃꯩꯔꯥ ꯃꯨꯠꯈ꯭ꯔꯦꯅꯦ ꯏꯃꯣꯝ꯫ ꯄꯥꯔꯤ ꯃꯥꯒꯤ ꯇꯥꯡꯖꯂꯨꯔꯦꯜ ꯑꯗꯨ ꯀꯛꯇꯨꯅ ꯍꯌꯦꯝ ꯃꯈꯨꯟꯗ ꯄꯨꯈ꯭ꯔꯦ꯫ ꯌꯥꯏꯕꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯃꯨ ꯍꯛꯆꯥꯡ ꯑꯗꯨꯅ ꯍꯌꯦꯝ ꯃꯔꯛꯁꯤ ꯈꯨꯟꯖꯟ ꯈꯨꯟꯗꯣꯟꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯂꯦꯝ ꯃꯥꯟꯕꯤ ꯃꯥꯒꯤ ꯌꯥꯋꯥ ꯇꯥꯕꯗ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯃꯁꯥꯕꯤꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯐꯥꯈ꯭ꯔꯕꯣꯏ ꯂꯦꯞꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯅꯤꯡꯁꯥ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯊꯛꯇ ꯂꯥꯏꯖꯈꯤ ꯐꯦꯟ ꯆꯥꯏꯗꯨꯅ ꯂꯥꯛꯅꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔ ꯂꯥꯛꯅꯔꯕꯒꯤ ꯇꯨꯡꯗ ꯄꯥꯏꯃ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇꯒꯤ ꯍꯧꯒꯠꯆꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯁꯥꯕꯤꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯀꯞꯆꯔꯛꯂꯦ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ, ꯍꯥꯗ ꯊꯪꯂꯦꯟ ꯏꯃꯥꯟ ꯃꯆꯥ ꯄꯥꯝꯃꯨꯕ, ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯈꯨꯃꯟ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕꯒꯦ? ꯈꯨꯃꯟ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯍꯧꯒꯗꯒꯦ? ꯈꯨꯃꯟ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯒꯦ? ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨ ꯅꯨꯡꯁꯤ ꯍꯩꯅꯥꯟꯅ ꯇꯨꯡ ꯏꯟꯖꯒꯦ꯫ ꯈꯨꯖꯦꯡ ꯄꯥꯂꯣꯏ ꯂꯥꯛꯇꯅ ꯅꯨꯡꯁꯤ ꯅꯃꯥꯡ ꯊꯥꯅ ꯄꯨꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯟꯊ꯭ꯔꯣꯛꯅ ꯌꯥꯡꯗꯧ ꯆꯣꯡꯕꯒꯨꯝ ꯂꯦꯝꯂꯩ ꯉꯥꯅ ꯀꯝꯕꯤ ꯊꯛꯇ ꯈꯥꯝꯕꯤ ꯃꯩꯒꯤ ꯃꯩꯁꯥ ꯈꯥꯡꯕꯒꯨꯝ ꯈꯥꯡꯖꯔꯛꯂꯤ꯫ ꯅꯨꯔꯥꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯈꯨꯃꯟ ꯃꯃꯥ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯄꯥꯏꯃ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ꯫ ꯏꯃꯣꯝ ꯃꯥꯟꯕꯤ ꯏꯕꯦꯝꯃ, ꯀꯞꯂꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ, ꯀꯅꯥꯁꯨ ꯍꯤꯡꯅ ꯂꯩꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯀꯣꯟ ꯑꯍꯥꯟꯕꯒꯤ ꯋꯥꯗꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯝ ꯅꯧꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯦ꯫
कोरौमाना ममसिल्लक्पने थेंजिल्लक्लबा मतम अदुददि खुमन ममा मंदोलसिंग अदुसु हन्नख्रे असुमना अहिंग अदुमा वाना लेनख्रे इनुंग हे ngalabगा खुमन कंगला काइरोल तमदुना हिक हिक कप्तुना खुमन कंगला यौरक्ले सोमदा खुमन कंगलाद कमदौरी खुमनगी अथौ लिचा हेनबा ताइगे ताइजा अथौबसिंगा खुमन निंगथौ योरेल पुनसिबगा मयाम पुमनमक मागी फमफै थक्ता फमदुना खुमन नोंयाय अथौबगी मपाउ तागदबगी ngaiduna लेरम्मी असुमना लैरिङै मतम मसिदा मोइरांग चनु नमोइ थांबीना हिक हिक कपचदुना चंगजरक्ले चरै कोखुमनदुना खुमन योरेल पुनसिबगी मनाक्ता चंगसिनजरक्तुना खु खुदक कुंदुना खुमन चखा अथौबगी मपाउ तमजरक्ले नुरा हिक हिक कपतुना हाइजरई खुमन निंगथौ इनिंगथौ योलबदा ngakpigani लालबदा कनबिगनी दो इनिंगथौगी सनाया थंगपुदुना हुयल लांथेंगनबा चटखिबा खुमन इसाबिदी हयम कंगबिनाउगी मकुत्ता यामजेन लाइबक थीदुना यामजेन मैरा मुटख्रेदो नोंदम लाइबक थीबी अहाकना नुपी पांगल ओइखिबना इसाबिगी मंगसत तानबा ngamjadre इनिंगथौना थौजानबिदुना इसाबिगी मंगसत तानबिदुना लमन सिंबियो मतम मदुदा खुमन निंगथौ अमदी अंगम अथौ लिचा हेनबा अथौबा पुमनमक मागी का थोक्तबना महै महै तुमिन वागी मचेत अमता ngangnadaba मखै लैनख्रे मोइरांग चनु नमोइ थांबीना अनिरा अहुमला हंगतजरबसु अंगम्बा कना अमतना खुमन नोंयाय अथौबगी मंगसत तानबिगे हायरखिद्रे खुमन अथौबगी मपाव अमता ताद्रबदा मोइरांग चनु इबेमा पाइमा मपुकनिंग नुसीख्रबोय नुरा हिकना कप्तुना नुरा खुमन कंगलादगी थोरक्ले केगे मोइरांग चनु नमोइ थांबीदो चटना पाइमा लिसांग थारई इपाम लमदम केगे मोइरांग लैपाक पांगलगे हाइजरुरगे इनिंगथौ सना यौखाबगी मफमदा असि खंजुना खुमनगी हिथांगफम यौनबा लेपतना लाकपना खुमन लैपाकी हिथांगफम यौरक्ले लेरमलिबा वाकै ही अमा इंथोकचरे वाकै ही अदु तोंगलदुना लोकताक इयाय थक्ता होंदुना असुम लाकपना केगे मोइरांग लैपाकी हिथांगफम यौरक्ले वाकै हिदगी कुमथादुना अमुक लाकपना केगे मोइरांग लैपाकी सना कोनुंग यौरक्ले पंदना मपु सना यौखाबगी सना नाकता चंगसिल्लदुना पाइ मनुंगी यवाबो हंगतचरे केगे पोकपा सोरारे मोइरांग पोकपा लाइनिंगथौ नमोम तोलबी अयहाकसे मोइरांग चनु निंगोलनि इनिंगथौ असि हाइदुना थोक्खिबा थौदोक पुनमक तमदुना ताहनख्रे अदुगी तुंगदगी मसाबी नोंयाय अथौबगी मंगसत तानबियो हाइजरक्ले वा असि ताबदा केगे मोइरांग निंगथौना करी वानो इबेमा खुमन निंगथौगी मसुंग लानगी खुमन लैपाकी याइफनबा मथ्वाई खुपाकता हापतुना हुयल लानसिंगनरुबदा नसाबी याइबी मांगखिबबु खुमन निंगथौमाना नसाबिगी मंगसत तानदना केगे मोइरांग लैपाकना नसाबिगी मंगसत तानबा हौनब्रा वा असि ताबदा मोइरांग चनु इबेमा पाइ मपुकनिंग नुंगाइखिद्रबोय नुरा हिक हिक कपचदुना अमुक हाइजरई केगे मोइरांग इनिंगथौ तोलबी नमोम अइगिनि हाइना कनासु लैजद्रे इपाम मोइरांग लैबाक्तसु पालेम यिंगी लैतरे पंथौ यिंगी उदरे खुमन लैपाक्तसु पारी अमा लैबसु नत्ते इमोम अमसु लैबसु नत्ते इसाबिगी मंगसत तानबिनबा कना लैजद्रबी नमोम अइने खुमन निंगथौगी यंगबिद्रबसु मोइरांग चनु निंगोल नमोम अइगी यंगबिदुना इसाबिगी मंगसत अमुक्तदी तानबियुगबा निंगथौ नुरामागी मपाउ ताबदा थमोइ पुबा याखिद्रबोय मोइरांग निंगथौ इमोम मानबी बेमा खुमन लैपाक थादोक्लमु नपाम लमदम केगे मोइरांग अइगी सना कोनुंग असिदा इमोम सकना नाव कोनगी केगे दना निंग तमजलाव इमोम नंगना चानिंगबा चाजौ सेनिंगबा चेचौ इमोम नसाबिगी मंगसत तानबदी हाइगनु केगे मोइरांग निंगथौदा हाइजबा असिनदी कानररोय खल्लदुना अमुक केगे फमफै थक्ता फमलिबा अंगम अथौसिंग अदुदा
ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯦꯒꯦ ꯎꯔꯥ ꯏꯇꯩꯉꯥꯏ, ꯃꯣꯏꯔꯥꯡ ꯉꯥꯡꯈꯝ ꯏꯕꯨꯡꯁꯤꯡ, ꯀꯦꯒꯦ ꯑꯊꯧꯕꯁꯤꯡ, ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯏꯁꯥꯕꯤ ꯃꯥꯒꯤ ꯃꯪꯁꯠ ꯑꯃꯨꯛꯇꯗꯤ ꯇꯥꯟꯕꯤꯌꯨꯕ꯫ ꯇꯌꯨꯝ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯖꯒꯦ, ꯇꯔꯥ ꯆꯥꯛꯂꯣꯟ ꯆꯥꯖꯒꯦ, ꯁꯨ ꯍꯥꯏꯔꯤꯕ ꯃꯈꯩ ꯁꯨꯖꯒꯦ꯫ ꯑꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯃꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯕꯤꯒꯦ ꯍꯥꯏꯖꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯊꯥꯗꯣꯛꯂꯝꯂꯒ ꯈꯨꯃꯟ ꯂꯩꯄꯥꯛ ꯄꯥꯡꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯍꯤꯊꯥꯡꯐꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯉꯁꯥꯏ ꯇꯣꯡꯂꯛꯄ ꯋꯥꯀꯩ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯣꯛꯇꯥꯛ ꯏꯌꯥꯏꯊꯛꯇ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯍꯤꯊꯥꯡꯐꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝ ꯈꯨꯃꯟ ꯁꯪꯒꯥꯏ ꯄꯥꯡꯂꯛꯂꯦ꯫ ꯅꯨꯔꯥ ꯀꯔꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯆꯠꯅ ꯆꯠꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯣꯏꯕꯅ ꯍꯌꯦꯝꯆꯥꯗꯤ ꯀꯥꯡꯕꯤꯅꯥꯎꯒꯤ ꯃꯊꯛꯇ ꯏꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯕ ꯉꯝꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯏꯁꯥꯕꯤꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯉꯣꯜꯒꯤꯗꯤ ꯈꯨꯠꯁꯨ ꯊꯥꯡ, ꯇꯔꯥ ꯆꯥꯛꯂꯣꯟ, ꯇꯔꯥ ꯆꯥꯛꯂꯦꯟ, ꯆꯥꯛꯁꯪ ꯊꯥꯡ, ꯃꯀꯣꯛ ꯌꯥꯡꯒꯨꯝ ꯆꯜꯂꯕ ꯊꯥꯡ 10 ꯇꯅꯧꯕꯤ ꯊꯥꯡ, ꯆꯝꯄ꯭ꯔꯥ ꯃꯀꯨ ꯈꯣꯛꯅ ꯊꯥꯡ, ꯇꯥꯎꯖꯤꯡ ꯍꯩꯖꯥꯡ ꯃꯈꯣꯏ 9 ꯀꯛꯅ ꯊꯥꯡ, ꯁꯣꯂꯣꯝ ꯃꯁꯨꯡ ꯈꯥꯏꯅ ꯊꯥꯡ, ꯌꯥꯏꯕꯤ ꯐꯤꯔꯥꯛ ꯈꯥꯏ, ꯊꯕꯥꯛ ꯏꯔꯝ ꯐꯥꯠ, ꯏꯃꯨ ꯃꯌꯣꯟ ꯁꯠꯇꯨꯅ ꯏꯁꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯈꯨꯃꯟ ꯃꯣꯡꯕ ꯃꯔꯥꯟꯌꯥ ꯌꯧꯅꯕ ꯅꯨꯔꯥ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯥꯛꯄ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯎꯕꯤꯗ꯭ꯔꯕꯁꯨ ꯀꯅꯥꯅ ꯎꯕꯤꯔꯤꯌꯦ? ꯍꯌꯦꯝ ꯃꯔꯝ ꯀꯣꯟꯕ ꯂꯥꯏ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯎꯕꯤꯔꯛꯂꯦ꯫ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯅꯨꯔꯥ ꯃꯥꯒꯤ ꯑꯋꯥꯕꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ, ꯅꯨꯔꯥꯒꯤ ꯌꯥꯏꯕꯤ ꯃꯥꯡꯗꯅꯕ ꯊꯧꯁꯤꯟꯕꯤꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯜ ꯍꯅꯨ ꯂꯩꯃꯟ ꯆꯜꯂꯕ ꯑꯃꯒꯤ ꯆꯦꯡꯂꯧ ꯁꯛꯊꯣꯡ ꯑꯣꯜꯂꯛꯂꯦ꯫ ꯁꯝꯂꯥꯡꯅ ꯇꯧꯔꯥꯡ ꯃꯄꯥꯜ ꯁꯥꯕꯒꯨꯝ ꯀꯨꯞꯂꯝ ꯀꯨꯔꯨ ꯀꯥ ꯃꯈꯨꯠꯇ ꯀꯣꯌꯥꯡ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯣꯏꯔꯥꯡ ꯆꯅꯨ ꯅꯃꯣꯏ ꯊꯥꯝꯕꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯕꯤ ꯇꯕꯤ ꯂꯥꯛꯈ꯭ꯔꯦ꯫ ꯅꯨꯔꯥ ꯃꯥꯕꯨ ꯎꯕꯗ ꯀꯣꯂꯣꯏ ꯃꯄꯥꯎ ꯍꯪꯂꯛꯂꯦ꯫ ꯏꯃꯣꯝꯒꯤ ꯃꯗꯝ ꯃꯥꯟꯕꯤ, ꯅꯪꯕꯨ ꯄꯣꯏꯔꯩ ꯂꯝꯗꯝ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯥꯏꯊꯣꯡ ꯈꯦꯝꯕꯨꯝ ꯂꯥꯡ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯡꯊꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯥꯛꯄꯕꯨ ꯏꯃꯣꯝ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯊꯪꯂꯦꯟ ꯀꯥꯏꯅꯔꯕ꯭ꯔꯥ? ꯄꯥꯂꯦꯝ ꯄꯟꯊꯧ ꯁꯦꯠꯅꯔꯕ꯭ꯔꯥ? ꯅꯄꯥꯔꯤ ꯅꯃꯣꯝ ꯀꯥꯏꯅꯔꯕ꯭ꯔꯥ? ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕꯔꯥ? ꯏꯃꯣꯝ ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯎꯕꯗ ꯏꯄꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯣꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯕꯤꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯆꯤꯉꯨ ꯃꯥꯒꯤ ꯃꯄꯥꯎ ꯇꯥꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯔꯥ ꯃꯄꯥꯎ ꯇꯝꯖꯔꯛꯂꯦ꯫ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯏꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯕꯤꯌꯨ ꯍꯥꯏꯖꯔꯨꯕꯕꯨ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝꯕꯤꯔꯛꯇ꯭ꯔꯦ꯫ ꯏꯄꯥ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯀꯤ ꯏꯅꯤꯡꯊꯧꯗ ꯍꯨꯌꯦꯟ ꯂꯥꯟ ꯅꯦꯛꯂꯨꯕꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦꯅꯦ ꯄꯟꯊꯧ꯫ ꯅꯃꯣꯝ ꯑꯩꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯗꯨꯅ ꯏꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁꯥꯕꯤꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯅꯨꯡꯗ ꯏꯔꯣꯝꯗꯣꯝ ꯌꯥꯏꯕꯤ ꯃꯥꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯔꯕꯅꯤꯅꯦ ꯄꯟꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝꯖꯔꯛꯂꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯇꯥꯍꯟꯈ꯭ꯔꯦ꯫ ꯆꯤꯉꯨ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯛꯂꯕ ꯌꯥꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯥꯎꯊꯦꯝꯕꯤꯔꯛꯂꯦ꯫ ꯏꯃꯣꯝ ꯏꯕꯦꯝꯃ ꯍꯥꯏꯍꯩꯗꯦ, ꯀꯔꯤ ꯋꯥꯕꯨ ꯀꯧꯕꯒꯦ? ꯍꯥꯏꯈꯤꯕ ꯋꯥ ꯆꯤꯟꯗꯨꯡ ꯏꯜꯂꯤ ꯍꯥꯏꯕ ꯂꯩ꯫ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯃꯄꯣꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯄꯨꯃꯛꯅ ꯄꯣꯛꯆꯒꯦ ꯊꯧꯔꯥꯡ ꯇꯧꯕꯕꯨ ꯄꯣꯛꯉꯝꯗꯦ ꯍꯥꯏꯅꯔꯤꯕ ꯃꯄꯣꯛꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤꯅꯤ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯔꯣꯝꯗꯣꯝ ꯌꯥꯏꯕꯤ ꯃꯥꯡꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯋꯥꯔꯨꯅꯨ ꯏꯃꯣꯝ, ꯅꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯒꯗꯕ ꯑꯃꯗꯤ ꯂꯩ꯫ ꯈꯨꯃꯟꯅꯁꯨ ꯃꯣꯏꯔꯥꯡꯅꯁꯨ ꯅꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯟꯕꯤꯒꯗꯕ ꯀꯅꯥꯃꯠꯇ ꯂꯩꯇꯤꯌꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯃꯣꯏ ꯊꯥꯝꯕꯤ ꯏꯕꯦꯝꯃ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯆꯤꯉꯨ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯂꯦ꯫ ꯄꯟꯊꯧ, ꯄꯟꯊꯧ ꯏꯕꯨꯡꯉꯣ, ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ꯫ ꯄꯣꯏꯔꯩ ꯂꯝꯗꯝ ꯀꯩꯗ ꯂꯩꯕꯅꯣ? ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯒꯦ? ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯑꯗꯨ ꯇꯥꯛꯄꯤꯌꯨ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯂꯤ꯫ ꯅꯨꯔꯥ ꯃꯥꯕꯨ ꯁꯥꯒꯜ ꯑꯅꯤ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝ ꯊꯛꯇꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯂꯤ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯏꯕꯦꯝꯃ ꯇꯥꯎ, ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤ꯫ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯝꯂꯦꯟ ꯌꯥꯏꯔꯤꯄꯣꯛ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤꯅ ꯀꯣꯜꯂꯕ ꯂꯝ, ꯂꯝꯂꯦꯟ ꯁꯤꯡꯈꯣ ꯍꯥꯏꯅ ꯀꯧꯕ ꯂꯝꯗꯝꯗ ꯅꯁꯥꯕꯤ ꯈꯨꯃꯟ ꯆꯥꯈꯥ ꯃꯣꯏꯔꯦꯝꯕꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯈꯨꯃꯟ ꯆꯥꯈꯥ ꯅꯤꯡꯊꯧꯕ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯉꯣꯟꯗ ꯆꯠꯇꯨꯅ ꯍꯨꯌꯦꯟ ꯂꯥꯟ ꯅꯦꯛꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯕꯤꯔꯛꯀꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯗ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯈꯨꯃꯟ ꯑꯣꯡꯕꯤꯅ ꯆꯤꯉꯨ ꯃꯥꯒꯤ ꯉꯥꯛꯅꯧꯈꯥꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯄꯟꯊꯧ ꯅꯃꯣꯝ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯔꯩ ꯄꯨꯝꯕꯨꯝ ꯆꯤꯡꯈꯠꯂꯦ, ꯈ꯭ꯋꯥꯡꯆꯦꯠ ꯃꯇꯤ ꯂꯥꯡꯁꯠꯂꯦ, ꯆꯔꯩ ꯀꯣꯛꯈꯨꯝꯅꯗꯨꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯄꯥꯡꯗꯨꯅ ꯌꯥꯡꯗꯧ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯂꯦ꯫ ꯏꯪ ꯀꯨꯝꯖꯥ 1918 ꯁꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯗꯦꯌꯦ꯫ ꯈꯨꯟ ꯑꯃꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯂꯝꯕꯤ ナꯏꯔꯝꯗꯦ꯫ ꯇꯂꯥ ꯄꯥꯃꯦꯟ ꯆꯥꯎꯊꯣꯏꯕꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯍꯧꯕ, ꯁꯤꯡꯅꯥꯡ ꯇꯧꯖꯥ ꯅꯝꯕꯤ ꯐꯩꯔꯣꯏ ꯈꯥꯕꯒꯨꯝ ꯈꯤꯛꯂꯣꯏ ꯍꯧꯅ ꯄꯥꯝꯕꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯍꯧꯕꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯊꯤꯔꯒ ꯆꯠꯅꯔꯝꯃꯤ꯫ ꯁꯤꯡꯃꯤꯛ ꯆꯣꯡꯒꯥꯡꯅ ꯅꯥꯍꯨꯏ ꯂꯣꯟꯕꯅ ꯅꯨꯔꯥꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯂꯝꯕꯤ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄꯕꯨ ꯌꯥꯔꯧ ꯁꯌꯥꯝ ꯊꯦꯡꯅꯒꯅꯤ, ꯄꯥꯝꯕ ꯐꯩꯔꯦꯜ ꯑꯊꯧꯕ ꯊꯦꯡꯅꯒꯅꯤ ꯈꯟꯗꯦ꯫ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯣꯛꯅꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯁꯥꯕꯤꯒꯤ ꯈꯥꯝꯕꯤ ꯃꯩꯆꯥꯛꯅ ꯀꯟꯈꯤꯕꯅ ꯑꯔꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯕ ꯁꯗꯧ ꯊꯣꯡꯈ꯭ꯔꯦ꯫ ꯍꯨꯃꯥꯡ ꯂꯩꯔꯤꯛꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯁꯥꯃꯨ ꯍꯛꯆꯥꯡꯗꯒꯤ ꯁꯦꯟꯊꯔꯛꯄ ꯂꯥꯏꯖ ꯏꯁꯤꯡꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯊꯛꯇ ꯇꯣꯞ ꯇꯣꯞ ꯇꯥꯔꯛꯂꯦ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯕꯦꯝꯃ ꯄꯥꯏ ꯃꯋꯥꯈꯜ ꯆꯣꯏꯔꯛꯂꯦ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯊꯛꯇ ꯈꯣꯝꯂꯦꯟ ꯁꯥꯡꯅ ꯌꯥꯇꯥꯕꯒꯨꯝ, ꯇꯂꯥ ꯄꯥꯃꯦꯟ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯅꯨꯔꯥ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯎꯕꯤꯗ꯭ꯔꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕ ꯇꯥꯏꯕꯪ ꯄꯥꯜꯕꯒꯤ ꯃꯄꯨ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯕ ꯎꯕ ꯉꯥꯛꯇꯅꯤꯅ ꯃꯣꯏꯔꯥꯡ ꯆꯅꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯅꯨꯡꯉꯗ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯗꯨꯅ ꯈꯣꯝꯂꯦꯟ ꯁꯥꯡꯅ ꯌꯦꯇꯥꯔꯤꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯃꯔꯛꯇ ꯂꯩꯕꯗꯨ ꯎꯔꯛꯂꯦ꯫ ꯃꯄꯨ ꯃꯥꯅ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ, ꯂꯩꯃꯔꯦꯟ ꯁꯥꯌꯣꯟ ꯑꯆꯪꯕꯤ, ꯅꯣꯡꯖꯨꯗꯅ ꯁꯥꯏꯖꯣꯠꯄꯤ, ꯅꯨꯡꯁꯥꯗꯅ ꯁꯥꯏꯀꯪꯕꯤ, ꯇꯥꯏꯕꯪ ꯂꯥꯡꯒꯣꯟ ꯌꯥꯝꯕꯤ, ꯇꯥꯏꯕꯪ ꯑꯄꯣꯛꯄꯤ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ ꯌꯦꯡꯗꯨꯅ ꯄꯣꯂꯣꯏ ꯃꯄꯥꯎ ꯄꯤꯔꯛꯂꯦ꯫ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ, ꯅꯃꯣꯝ ꯂꯥꯡꯂꯦꯟ ꯃꯣꯏꯔꯥꯡ ꯆꯅꯨꯅ ꯁꯣꯡꯂꯕ ꯎꯃꯪ ꯅꯨꯡꯗꯨꯗ ꯁꯥꯃꯨ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯗꯨꯅ ꯌꯥꯔꯧ ꯁꯌꯥꯝ ꯃꯔꯛꯇ ꯈꯣꯝꯂꯦꯟ ꯁꯥꯅ ꯌꯦꯇꯥꯔꯤꯕꯁꯦ ꯎꯗ꯭ꯔꯤꯕꯔꯥ? ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯅꯃꯣꯝꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯇꯥꯛꯄꯤꯔꯨꯁꯣ꯫ ꯃꯁꯥꯕꯤ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯈꯤꯕꯅ ꯀꯛꯉꯥꯎꯅꯔꯕꯤ ꯅꯃꯣꯝꯅꯤ꯫ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤ ꯃꯁꯥꯕꯤꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯑꯌꯥꯡ ꯈꯣꯡꯖꯦꯜ ꯇꯝꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯄꯥꯏꯗꯨꯅ ꯋꯥꯡꯂꯦꯟ ꯉꯩꯍꯥꯛꯀꯤ ꯃꯅꯨꯡꯗ ꯏꯕꯦꯝꯃ ꯅꯃꯣꯏ ꯊꯥꯝꯕꯤꯒꯤ ꯁꯥꯃꯨ ꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯑꯌꯥꯡꯂꯩ ꯃꯄꯥꯟꯊꯣꯏꯕꯤꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯅꯃꯣꯏ ꯊꯥꯝꯕꯤꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯍꯦꯛ ꯀꯥꯏꯗꯣꯡꯈꯤꯕꯒ ꯁꯥꯃꯨ ꯃꯄꯥꯡꯒꯜ ꯌꯥꯎꯔꯕꯣ ꯋꯥꯈꯜꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯗꯨꯅ ꯃꯥꯂꯦꯝ ꯊꯛꯇꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯏꯁꯥꯕꯤꯒꯤ ꯃꯪꯁꯠ ꯇꯥꯅꯕ ꯍꯨꯌꯦꯟ ꯂꯥꯟ ꯅꯦꯛꯄ ꯂꯥꯛꯂꯒ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦꯅ꯫ ꯀꯣꯔꯧ ꯃꯥꯅ ꯃꯝꯁꯤꯜꯂꯛ ꯃꯥꯂꯦꯝ ꯂꯩꯅ ꯆꯪꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯈꯨꯠ ꯃꯄꯥꯝꯕꯣꯝ ꯑꯅꯤꯅ ꯍꯧꯅ ꯈꯤꯛꯂꯣꯏ ꯆꯣꯡꯒꯥꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯈꯖꯤꯛ ꯂꯥꯛꯄꯅ ꯑꯌꯥꯡꯂꯩꯃꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ꯫ ꯐꯪꯂꯤꯕ ꯈꯣꯡꯂꯝꯕꯤ ꯑꯗꯨꯁꯨ ꯆꯣꯡꯗꯨꯅ ꯆꯠꯄ, ꯀꯥꯜꯂꯒ ꯆꯠꯄ, ꯊꯩꯔꯒ ꯆꯠꯄ ꯈꯣꯡꯂꯝꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯂꯝꯂꯦꯟ ꯌꯥꯏꯔꯤ ꯁꯝꯗꯣꯟꯂꯥꯡ ꯌꯧꯖꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯂꯝꯂꯦꯟ ꯁꯤꯈꯣꯡ ꯂꯝꯗꯝ ꯌꯧꯔꯛꯂꯦ꯫ ꯈꯨꯃꯟ ꯂꯥꯏꯔꯕ ꯅꯣꯡꯌꯥꯏ ꯁꯤꯡꯈꯣꯡ ꯅꯤꯡꯊꯧꯕꯗꯤ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯃꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯍꯤꯡꯈꯣꯜ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯀꯣꯏꯕꯗꯨ ꯏꯁꯤꯠꯇꯨꯅ ꯂꯦꯝꯂꯩ ꯉꯥꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯆꯅꯨ ꯅꯃꯣꯏ ꯊꯥꯝꯕꯤꯅ ꯑꯁꯨꯝ ꯆꯠꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯛꯏ꯫
खुमन चखा निंथौबा हाइबा इनाउ नुपा अदुगी चिंगलौ सकसु खंगदे लई हाइबसु खंगबा नत्ते इनाउ माबु कनादा हंगलगा चिंगलौ मसक खंगबा असी खन्न खन्न लाकपदा पोइरै तमने इसितुना लैरिबा मनाउ नुपा खुमन नोंयाय चखा निंथौबगी चिंगलौ मसकतु उरकले नमोई थांबीना तंबा नुपा अमा इसितलिबा असिदा हंगलगे खंदुना लेप्तना संसिंजरकले खुमन चखा मोइरेंबगा खुमन नोंयाय सिंखोंग निंथौबगा मचिन मनाउ अनिगी चिंगलौ मसक असि ओंथोकना मानख्रे मचिन मनाउ अनिमक पुन्ना लैमिन्नरमदा अमना खुमन निंथौनी अमना खुमन मोइरेंबनी खंगनदे इसितुना लैरिबा मनाउ सिंखोंग अतोनबगी चिंगलौ मसक हेक उबदा पाइ मपुकनिंग चिंगनरकले नुरा पाइ मनुंगदा मवन मवन खलकले इसाबी महक्ति मसानौ अहाकु हुंदोक पिरमलगा लमलेन सिंखोंग लमदम असिदा लैरबोए असी खंदुना नुरा थमोइनुंगदा हिक हिक कपजरई हाथ थंगलेन इमानगी मच्चा पामोबा ननाउ लाइबक थीरबी अहाकु करी इराल लैदुना नसानौ अहाकु हुंदोक पिरमलगा लमलेन सिंखोंग लमदम मसिदा इसितुना लैरंबनोने इसाबी असी हाइदुना नुरा हिक हिक कपतुना खंगजरकले इबेमा नमोई थांबीदो कपना कपना असुम चंगचिलकपना खुमन नोंयाय चखा निंथौबना इसितलिबा अदुगी मनाक यौरकले खोंबान मपान द लेप्तुना कोलोय मपाव हंगजरकले तंबा सिंथा सुरिबा करिगुंबा अमत्ता हंगजगेबा असी हाइदुना हंगलकपदा खुमन नोंयाय निंथौबना तंबा सिंथा थादोक्तुना पुंयान लेप्तुना करी ताकपीगदबा लैबगे असी हाइना पाखुमजरकले मोइरांग चनु इबेमा मनाउगी चिंगलौ मसकना पुंयान लेप्तुना येंगलकपा मतमददी चिंगलौ मसक मानमनखिबना मखोन थोकना कपजरकले कपना कपना हाइजरई तंबा नंगबु कनानो तंबा नंगी चिंगलौ उबदा पाइ मखैना चिंगनरे असी हाइदुना खुमन मपाव हंगजरकले वाफम असी ताबदा खुमन नोंयाय चखा निंथौबना पाखुमजरकले तंबा अहाक्ति खुमन सिंखोंग लाइरबना पोकपनी कोलोय मिंगलेना खुमन नोंयाय चखा निंथौबा हाइना कौसे खुमन नोंयाय अथौबा मोइरेंबगी इरेम खांगना पोकपा मनाउनी खुमन पांथौ लाइरबना नाउयोक नाउकोन बिद्रबा लाइरा अदोम तालबा लाइबक थीरबा अहाक्नि असी हाइदुना पाखुमजरकले मनाउ सिंखोंग लाइरबगी मपाउ तारबदा मोइरांग चनु इबेमा कबो चोंगसाई इराउ खोलगुम थिंगेल लाइजा इनम खाइबगुम पाम्बोम अनि वांगना थांगतुना इंगागी नोंगलेन खोंबगुम कपचरकले मनाउ सिंखोंग लाइरबगी मपाउ तारबदा मोइरांग चनु इबेमा कबो चिंगसाई इराउ खोलगुम थिंगेल लाइजा इनम खोंगुम पाम्बोम अनि वांगना थांगतुना इंगागी नोंगलेन खोंबगुम कपचरकले इतैमगी इबुंगो उनौ कोंदे कोना लेमहौरकपो नतैमा अइबु सक खंद्रबरा नयाम्बा खुमन अथौबगी तालोय मोइरांग चनु लाइबक थीरबी नतैमा इहाकनि सनौ सिंखोन अतोनबा असी हाइदुना कपचरकपा यवा खोंजेल ताबदा खुमन नोंयाय निंथौबना मतैमा येंगदुना पावहंगजरकले हाद पालेम सकपी इतैमा पालेम नंगी चिंगलौ खंगदबना ननाउ अइना मिराइरुरे ननाउ अइबु वारौबिगनुको इतैमा पालेम न कप्पसी उरगा ननाउ अइगी पाइ मचिंगनजै इयाम्बना करी हाइबनो खुमन कनाना लाक्च खुदुम चनबनो ननाउ लाइरबा अइंगोंदा सेंगना पाउदंबियुनि पाले असी हाइदुना हंगजरकले मोइरांग चनु नमोई थांबीना इतैमगी इबुओ नतैमा अइना लाक्लिबसे अतै करिगी नत्तेदो नयाम्बा खुमन अथौबा खुमन नुंथौ योरेल पुनसिबगी याथन पुदुना hayem kunjan lamdanda hayem jadi kangbina lamket lamhen baga huyen lan theng na badana yam bagi yam jel lai bak thi bana hayem kangbina ugi mat khutta yam jen maira mut kreni tai magi ibungo natai ma ainadi nupi gi pangal oi kibana hayem kangbina ugi matakta
huyel lansingnaduna nayambagi mangsatan mangamloydoreni itaymagi ibu ngasi natayma ayna laklibasi nayambagi mangsatalo na bahayduna huyem lanik hayduna lakpanini itaymagi ibu kumanong yay singkong ning thawba huyel lanik lakpani hayba yawa asitabada pai mapukning khoisauna kibana luton satkre kari itaima kumanong yay lairababu huyel lanik hayna lakpani hayba nangumbana huyel lanik laga kumanong yay ayna yabigadra chatpikro chalo hai iyambasu laizadi itaimasu laizadi korowasina mamdringai malem laina tadringai tamba kanano huyel lanik charu hayakle kam tamba kanano huyel lanik charu wahai asi tabada moirang chanu ibema kari pambai leikidre moirang chanu ibema korau thakta yengduna masabibu kauduna ingagi nonglen khombagum kapcharakle isabi bugo hada thangen iman macha pamuba nanaw laibag thirabi ay hagna isabigi mangsatan mangamloydore nasanaw ay hagpuwaraw biganu ko isabi korong nung madon tagtagi laichingi pomay hangduna malim layrayeng tabirakduna nanawgi awaba siyeng biraga nasanaw ay hagpusulaw sinbiro nungsi ay nanatong injaragine pamuba nasabi ay gikuzeng paloy lakduna nungsi namang thana pubiro moirang chanu na moy thambigi yawa mikap khonjel tabada nongyay kuman ning thawba thamoy puba yakhidraboy matay ma yengduna koloy mapaw lawjarakle ha palem sakpi itayma nanaw nongyay singkhong lairabani khanduna nanaw aingonda huyel lanik hayna takpirabrani ipale nanaw lairabani hayna khanbibagi mahutta itaymagi ibungo haujimak hayem khunjan lamdamda chattuna nayambagi mansat talu daba yade hayduna takpirabadi nanaw aigi paimase pelamgadabani ne palem asi hayduna tengthajarakle moirang chanu ibema manawgi paima puning warawre manawgi paima pukning warawre hayba khangladuna amuk haijarakle itaymagi ibungo nongyay singkhong lairaba natayma ayna nupigi wakhan thenbi oikhibana ngasi inawgi mafamda huyel lanik lakpani hayna haidokluren itaymagi ibungo natayma ayna haikhiba pumnamak kaukthokro haujimak hayem kunjan lamdamda chatlaga hayem kangbinawgi mathakta huyel lansing naduna yambagi mangsat taludaba yadrene matay magi chamjaraba wahay adu tabada pai makhanna pelaboy mayambabu kauduna tengthana waijarakle yambung ibungo nungsiba ha panthau sakpa yambung aibu pokpi palemgi chenglau su uja hodraba nanaw bu pokpa panthau su khangja hodraba nanaw aibu chawna naba yokpirakpada awaba kaya mayok naduna iyambagi samu nangganda saunaba yokpiraklaba panthau saklaba yambong nanaw ayna palemgi khomlang ning singlaklabada palemgi khomlangi mahutta laise ising inbidna nawa naw thembidna nanaw aibu chawnaba yokpirakpada wai kaubada haikidraba yambong iyambana palem panthau sakna naw konbirakpa napari ay hakti laira adon tam khibana yambong na yamjen mayramut khibadi nanaw ay di khangjahud nanaw ay bawaraw bigano ko yambong asi haiduna wanglen mikup khara kapluraga sari wasak pandom longkhre kangani ro sariso hayem chadi kangbinaw lamke lamhenba huyel lansing naduna sayeng thaina pambong naduna khoklam pamsin naduna chaina khonreng hangduna tangjirulen kaktuna palem chakpi itaymagi makutta sinage do sariso asi haiduna sari pandom longkhre matayma moirang chanu yengduna kuman nongyay chakha ning thawbana haijare wabiranu palem napari chakha nongyay ai lei
खुमन अइना लैरिङै तंब कनाना लाक्च खुदुम चन्ब ngamgadagi leng asi खुमन leipak yongnaba asi haiduna matai magal loinana खुमन leipak yongnaba khongdoi ihul tamjarakli